ꯑꯦꯀ꯭ꯔꯤꯂꯤꯛꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯀꯤꯆꯦꯟ ꯁꯦꯝꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝꯅꯤꯡꯉꯤꯕ ꯁꯦꯞꯇꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯦꯞꯇꯨ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯀꯛꯀꯗꯣꯏꯅꯤ. ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯦꯆꯤꯟꯗ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ. ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯔ ꯍꯦꯛꯇ ꯀꯟꯅ ꯃꯩ ꯈꯤꯇꯪ ꯍꯧꯋꯦ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯛꯄ ꯂꯣꯏꯕꯗꯣ ꯍꯥꯟꯅ ꯈꯤꯇꯪ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯌꯦꯡꯕꯅꯦꯕ ꯃꯈꯥꯗ ꯇꯥꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯈꯔ ꯑꯀꯛꯄꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯇꯥꯔꯗꯤ ꯃꯈꯥꯗ ꯇ꯭ꯔꯦ ꯑꯃ ꯂꯩꯌꯦꯀꯣ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯒ ꯌꯥꯔꯦ. ꯀꯩꯅꯣ ꯇꯥꯔꯛꯅꯕ ꯀꯛꯑ ꯃꯇꯨꯡꯗ ꯂꯣꯏ ꯇꯥꯍꯜꯂ ꯊꯝꯕꯤꯗꯣ ꯃꯣꯏ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯂꯧꯈꯠꯀꯗꯣꯏꯅꯤ. ꯁꯤꯅ ꯑꯃꯨꯛ ꯏꯟꯒ꯭ꯔꯦꯚꯤꯡ ꯇꯧꯔꯤꯅꯤ. ꯀꯩꯅꯣꯒꯤ ꯄꯥꯈꯪꯕ ꯃꯩ ꯆꯤꯛꯄ ꯑꯗꯨꯒ ꯄꯜꯂꯤꯒꯤ ꯏꯟꯒ꯭ꯔꯦꯚꯤꯡ ꯇꯧꯔꯤꯅꯤ. ꯑꯗꯨꯒ ꯅꯥꯀꯟꯗ ꯀꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀꯛꯂꯛꯀꯗꯣꯏꯅꯤ. ꯁꯤꯁꯦ ꯄꯋꯥꯔꯗꯤ ꯌꯥꯝ ꯅꯦꯝꯅ ꯊꯥꯔꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯒꯣꯜ ꯃꯥꯔꯛꯁꯤꯠ ꯑꯣꯏꯕꯒꯤ ꯄꯣꯠꯁꯦ ꯃꯦꯇꯔꯁꯦ ꯄꯥꯕꯒꯤ ꯀꯩꯅꯣ ꯇꯧꯋꯦ. ꯃꯩ ꯈꯔ ꯍꯧꯋꯦ. ꯍꯧꯖꯤꯛ ꯀꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯃꯥꯏ ꯃꯅꯤꯡꯗ ꯊꯥꯅꯕꯀꯣ ꯁꯤꯁꯤꯅ ꯒꯣꯜ ꯃꯥꯔꯛꯁꯤꯠꯅꯤ. ꯑꯗꯨꯒ ꯑꯦꯀ꯭ꯔꯤꯂꯤꯛ ꯕ꯭ꯂꯦꯛ 3mm ꯒꯨꯝꯕ ꯑꯃ ꯃꯥꯏ ꯃꯅꯤꯡꯗ ꯍꯣꯔꯦꯟ ꯅꯞꯅꯅꯕꯒꯤ ꯑꯃꯨꯛꯀ ꯀꯛꯈꯤꯅꯤ. ꯁꯤꯒꯤ ꯁꯦꯞꯁꯤꯗ ꯑꯗꯨꯝ ꯃꯃꯤꯠ ꯅꯨꯃꯤꯠꯇꯤ ꯌꯥꯎꯔꯔꯣꯏ. ꯃꯥꯏ ꯁꯤꯗꯗꯤ ꯃꯃꯤꯠ ꯌꯥꯎꯋꯦꯀꯣ. ꯑꯗꯨꯒ ꯑꯃꯗꯤ ꯃꯃꯤꯠ ꯌꯥꯎꯔꯔꯣꯏ. ꯁꯤꯅ ꯑꯦꯀ꯭ꯔꯤꯂꯤꯛ 3mm ꯃꯅꯤꯡꯗ ꯂꯣꯜꯂꯛꯅꯕꯗꯣ ꯇꯈꯥꯏ ꯊꯤꯟꯖꯜꯂꯛꯑꯦ. ꯁꯤꯒꯤ ꯑꯦꯀ꯭ꯔꯤꯂꯤꯛꯁꯦ ꯑꯩ ꯁꯦꯠꯇꯣꯛꯑꯒ ꯑꯃ ꯌꯦꯡꯂꯛꯀꯦ. ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯃꯃꯥꯡ ꯁꯦꯠꯀꯗꯣꯏꯅꯤ. ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯄꯤꯛꯂꯒ ꯂꯩꯕꯅꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣই ꯀ꯭ꯂꯣꯔꯣꯐꯣꯝ ꯊꯥꯗꯔꯒ ꯉꯁꯥꯏꯒꯤ ꯒꯣꯜ ꯃꯥꯔꯛꯁꯤꯠꯇꯨꯒ ꯑꯅꯤꯁꯦ ꯅꯞꯁꯟꯅꯗꯣꯏꯅꯤ. ꯁꯤꯅ ꯑꯃꯨꯛ ꯑꯅꯗꯔ ꯀꯤꯆꯦꯟ ꯑꯃꯒꯤꯅꯤ. ꯁꯤꯅ UV ꯄ꯭ꯔꯤꯟ ꯇꯧꯗꯣꯏꯅꯤ. ꯍꯧꯖꯤꯛ UV ꯄ꯭ꯔꯤꯟ ꯇꯧꯕ ꯑꯃꯨꯛ ꯍꯧꯔꯦ. ꯁꯤꯕꯨꯗꯣ ꯄꯥꯈꯪꯕꯒꯤ ꯄ꯭ꯔꯤꯟ ꯇꯧꯔꯛꯀꯗꯣꯏꯅꯤ. ꯃꯅꯤꯡ ꯃꯃꯥꯡ ꯕꯣꯠ ꯁꯥꯏꯠ ꯄ꯭ꯔꯤꯟ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ. Yo, lere. Sẽ lôi lere bên tàu ngay thì lôi lere. Everything apamba mẹ apamba dengan tàu về. Kêu cái lere ada di mata sabi tu di sẽ. Di udah akan
ꯑꯩꯈꯣꯏꯒꯤ ꯄꯐꯜ ꯃꯩꯇꯩꯒꯤ ꯐꯦꯛꯇꯔ ꯇꯧꯕꯗꯣꯀꯣ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯒꯤ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯦꯡꯉꯒ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯤꯆꯦꯟ ꯁꯦꯝꯖꯒꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯦ ꯂꯣꯏꯅꯃꯛ ꯃꯅꯤꯡ ꯃꯃꯥꯡ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯀꯣ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏꯅꯃꯛ ꯕꯣꯠ ꯁꯥꯏꯠ ꯄ꯭ꯔꯤꯟ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯗ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒ ꯂꯩꯔꯤꯕ ꯁꯤꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯉꯥꯛꯇꯅꯤ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯤꯗ ꯂꯩꯔꯤꯕ ꯀꯤꯆꯟ ꯈꯨꯗꯤꯡꯃꯛ ꯕꯣꯠ ꯁꯥꯏꯠ ꯄ꯭ꯔꯤꯟꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗ ꯄ꯭ꯔꯤꯟ ꯇꯧꯕꯁꯨ ꯌꯥꯏ ꯀꯁꯇꯝ ꯗꯤꯖꯥꯏꯟ ꯇꯧꯕ ꯌꯥꯏ ꯗꯤꯖꯥꯏꯟ ꯁꯦꯝꯕꯒꯤ ꯆꯥꯔꯖ ꯂꯧꯖꯗꯦ ꯃꯌꯥꯝ ꯀꯣ ꯐ꯭ꯔꯤꯅꯤ ꯐ꯭ꯔꯤ ꯇꯣꯇꯦꯜꯂꯤ ꯐ꯭ꯔꯤ